Hauzik oiriba Manipurgi tangdu leita driba fibam asigi tang taba solution ama purakpa ngamdriba asigi daita puba India lengang na pugadapni haina All Manipur United Club Organization ki President Sanjoy Sorokhaibam na Fongdorakli wafam asing asi Kwakatel da Labor Organization asigi office ta AMUCO amadi masiga punna chaminariba poirei leimaron Maira Paibi apunba Manipur Committee on Human Right All Manipur Women Voluntary Association Manipuri Student Federation punna saruk yaraduna pangthokiba paugi mifam amada fongdokibani mifam aduda mahakna makha taraduna sanglaba chahi cha kaya punna khundaminarakliba Kanglu Furup Singh asi ngasidi khaibung lepnaduna hana sunaba kaya leptana thoklibasi India lengang na thaoina sinba policy amagi makhada thokhanbani haina lawroidabagi maram leite iramda Manipur asida ethnic line da politics tawhanduna ethnic popularization ama chaungna lehelle apunba Manipur amagi apunba kholau lawminaduna chawkhat lambida sangsin minabagi mahutta magi Kangluki oiba interest yumpham oiduna Kanglup masel bu marakta khana chainaba Hengkadan bata natana masing yamlaba Central Force mayam asina kumhai yengduna leire masigi sumatakta State Forcing su maya yaudruba kaiga chap manare haiki asigumlaba matosing asibu jahi lisang sitna India lengang na yengduna leiba haibusimak makoina thaoina Thokhanba irang amani hairoidabagi maram leite hairaduna hauzik oriba Manipurgi tangdu leita driba fibam asigi tang taba solution ama purakpa ngamdriba asigi daita puba India lengang na pugadabni haiki masida natana ethnic line Manipurbu machet thuaibaga loinana muthatpa amadi laikha tana sinba yaroi Central Force ki mamang maktada thaudok thokpada yenglaga leibagi arthakarino kumja English amaga chamapan Maudradagi hauna India lengang na Manipurbu maikai kayada kangkhong saina pohonariba asi mamang matam singdagi hauna Manipur praja singna parakaya tamlakkiba adugum makhatana tamlakloi hainingai leite haibagi wafam singsu fongdoki Thar medagi chathara khotki matungdagi di Manipur da phibo on social laglebo hana ngaiba biu khunai president adudagi aikoi yauna phibo sebilo show chathara li marumdi aikoi da marumdi karigna habidi leramdaba hana lendaba internet displacement lele adu sigum internet displacement ase 2023 ki 7 September da Prime Minister da ai ba mi wordum thaduna khangal basu mo koi thoi ba sa oide